ngasi numida wairam phongkhiba tongan ba manipuri sifong singdigi amasum thokhiba thawdo wathok singdigi maruoibi I pausing khonga saraga manipur top channel gi maikedi myamda thamjagi ahanbada manipur pumbagi cultural festival ama pangthokna ba governor na ayapa pikre festival athubu matamda pangthokna ba thabak paikhat pa hokre haiba pawm su phongli manipur gi governor na chairman oina aduga chief minister na vice chairman oina thaupuriba manipur state kala academy yoiba executive body gi meeting ama ngasi raj bhawan da governor na chair loduna pangthokre ngasi gi mifam adu chief minister n biren art and culture amadi state kala academy gi executive board yauriba marueba official sing saruk yakhi ngasi gi mifam adu executive board ki members sing Mayambana manipura cultural festival ama pangthokpa pambagi wafam phongdoknarakhi wafam adu manipur gi governor na tarana ogladuna manipur pumbagi asoba cultural festival ama pangthokpa haibisi maram sai festival adu pangthoknabagi ayabadu governor na pikhi haidenesu pausna makhatana phongdorakli atopa pawmana mo Imphal da leiba hotel tara guhumdoida combing operation sathakre mathang October mangada Bharat ki vice president manipur lakadoribasigi mangoinana security gi section tharong lokhatpagi saruk ama oina ngasi Imphal gi thangal kaithel amadi pauna kaithel ani da leiba hotel tara guhumdoida Imphal West district ki kangbuna combing operation sathakre hari Imphal West district police ki SP Dr S Ibomsa gi lamjing makhada CDO Imphal West ki timna thibuhumbagi thabak satakhiba hotel singandudi thangal kaithel da leiba hotel Airlines Hotel Yaisana Hotel Sirui Lily amasum Hotel City Heart Hotel Nongin Kangla Inn Avenue Hotel Mas Hotel amadi Mayur Hotel ni aduga pauna kaithel da leiba hotel singna Hotel Christina Hotel Jehovah Hotel Bliss amadi Hotel New Ras ni atopa pawamana suspension da leidiba Tamenglong police ki OC oiramba Dominic police na wangpang sathakre thasagi kungani thoida laikhidraba athuwan abon maibu Tamenglong district headquarter digi phadana pukhiba miyoi singadugi maraktagi miyoi kharadi hauzik miyat asiga mari leinana thijinbagi thabak sathariba police na masakhang bangamle hari loinana miyoi singasi faganaba akan mamong da thibuhumgi thabak sathari haina press na phangba pauna hari pausina hai athuwan miyat asigi matang da hauzik suspend tawduna leidiba Tamenglong police station gi OC oina thawpuramba thaimai Dominic pu ngarang case asiga mari leinana police na machin hangbagi thabak satakre mahak tanatana thabak tagi suspend tawkhraba police personnel kharasu machin hangbagi thabak sathari haibatari police na machin hangbagi thabak sathabada natana Tamenglong district headquarter yauna district asigi mafam kharada NASN IM na satharamba thabak thorum kharagi langla langjinsu police na phangba ngamle haina supop tari atopa pawmana Sadar Hills ADC office singi mairoi singna solun sin kreba pawmsu phongli Autonomous District Council gi mifam pangthoktuna leidingai loinana tongan phamsing lobu yaroi haibigisu lenga ki athingba leidingai sairakta Sadar Hills District Autonomous Council gi oina thabak launaba honarakpa sibu yaningdaba phongdoktuna ngasi Kuki Student Organization Sadar Hills District amadi achum gi thauming sina Sadar Hills Autonomous District Council gi office solun sinkre solun sindringai gi mangoinana KSO amadi asumgi volunteers singna Sadar Hills Autonomous District Council gi office manungda sanglaga nauna council asiga mari leinana thabak launabaga mari leinaba se sangsing khomjinduna putholaga office mamangna mai thaduna manganki haini supali tentangna atopa report amana abon mai miyata senabasing thuna fagatpada CPI na Manipur Police ki makok thongbasingbu thagalakli Haukiba September kungani thoida Manipur gi apunba masum amata oibabu ngaknaba hotnaramba marup athuan abon maibu nungaitaba thawdo amada nungsi haitana hatok pikhiba dubu miyamna amata oina condemn tawnari haina Communist Party of India Marxist Manipur State Committee gi secretary Khetrimim Santana press ta thadorakpa sirol amana haidi serol asina hai thawdo dugi langla langjin phangnaba left party sing haibidi CPI CPIM RSP amasum forward block na Manipur laingak na high level inquiry committee ama semnaba dabi September 19 tawki masigi pakhum oina laingak na thangnaba numita
Eigi amana lusingba miyoi ahumna saba high level committee semkiba adubu party sing asina thakatpa phongdorakli serol asina hai September 19 ki ayukta abon mai miata senaba miyoi ani Manipur police na phaba hokhiba adubu maikai sumna satharakpa khongthang amani haina lawi asiguma khongthang sing Manipur police department gi DGP ADGP IGP sing amadi makok thongba official sing na sungsinaduna amata oina honabada tholakpa afaba phalni haina thagatpa phongdorakli atopa paw amana film actress Soma Republican Party of India yaukre Manipur film gi saknai rebi actress Soma Laishram rajniti da khongda aduna Republican Party of India athawale da yawbaga loinana party sigi Manipur State Unit ki Youth Girls Wing Union gi president oina khanduna ngasidagi thau puba hokre actress Somana rajniti da khongda abaga mari lainana ngasi Imphal gi palace compound leiba maipada pangthokpa thoram amada party sigi Manipur State ki president TS Maheshwar amadi party gi lusingba singna nauna party asida yaraklaba Soma Laishram okpa gi thoram ama pangthokre thoram aduga mari lainana wa ngangbada TS Maheshwarna phongdokhibada Manipur gi political scenario da ahongba puraknaba honabada naha singi asawa thaudang yamna sawi Soma Laishramna paumisingda phongdokhibadi Manipur dasu rajniti gi awonba anauba ama puraknaba honabada nupi oibisingi thaudang yamna sawi loinana Manipur da leiriba naha singasina lopham thokpa thaudang adu society asigi damakta lauduna achumba maikeida puraktuna anauba Manipur ama ohenba ngamgani haibisi maki thajabani haikenasu pausinasu phongdorakli Makasa tarak point na topa pawa mana Manipur dasu World Heart Day gi thoram pangthokre non-communicable disease sing screen tawnaba Health for All COVID scheme October gi ahanba sayol da hawdolagani kerazo Prevention and Control of Cancer, Diabetes, Cardiovascular Disease and Stroke National Health Mission Manipur na sinduna World Heart Day gi palan thoram sayisigi theme Use Heart to Connect Every Heart haiba theme ga loinana Nagamapal da leiba Sangai Hotel da pangthokre haidi atopa paw manamu Manipur da CIIT Center semganaba MOU exchange tawnakre Manipur da Innovation Incubation and Training CIIT gi Center semganaba Manipur lenga ki Department of Information Technology amadi Tata Technology Limited ani gi marakta Memorandum of Understanding MOU exchange tawnakre sohaidi atopa paw kharanamu ipuroibigi Mayambana aibu Molest tawraga hat ke tawramle lup singna miyeng changbiu Sonia aigi ipuroibigi Mayamba itaina thasigi saisat kunga taret ki ahing nungge pung baroga minute 10 rom taba matamda aibu Molest tawraga hatnaba hotnaramle maramaduna khunai asida leiribi ibung ipwa ima ibel nupi singi lup singna miyeng changbinaba victim oidibi laimayum ongbi Sonia na pawmi singa phongdokre Manipur Press Club ta pangthopa pawgi mifam amada Sonia na hai namit asidagi aina aigi ipuroibigi yumgi khallaga yamna wana khangki haujuk phawba karimata haibidri mara leiraba khurai angom laikhaidagi laimayup Syam Sundar Sharma sienkhibadagi halakhide nimit kharani leiraga club na tanthokpadagi maki nupi mayumda laikhre thaudo asigi matangda aigi nupa mayumgi ima pabung amadi aigi nupa makna phawba aigi lepikhide madugi mohota aingonda oina on khatnaba honaki ai isamak aigi yumda kayarak halaki madudasu kanamata lakhide haujimaksu ai isamak yumda lairi aigi isa atombaga nongmata lakhide adubu ai yengba yaba yengki haki hauji aigi izat amata yengbidrabanina khunaya sida lairiba ibung ipwa ima ibel nupi oibigi lairiba miyamna hauji aigi oiriba phibam tadribasi thokiba thaudo asina maram oiraga mara leiraba laimayum Bapuyai Sharma madi ipuroiba Sundarsan Sharmada miyeng sangbiduna mangkhriba ijadasigi matik sawa serak pinana basu apil tarakli atopa pawamana yumari manga pulaga political game tauba manba semkiba club ki mathakta sabsabe action lauragani ngarang nahal khakta political game taunaba yanaba yumari manga pulaga semkiba Singa Makha Laikai Welfare Club ki Makhada Sabsan Action Lakolagani Haina Youth Progressive Club ki Sirol Amana Haidi Sirol Asina Hai Club Asina Singa Khungang
थुगाइनब पंदमदा सेम क्लब असिना था असिगी साइसत कुनगा तरेट अमसुंग कुनगा निपानगी पाउक्सेसिंगदा फोंदोरक्लिबा सिरोलदा कुनगो हमदोइ सुबा स्टेट फाइनेंस स्कीम गी सेंथंगना साखिबा सिंगा मार्केट सेट हाइना पल्लिबा मफम सिंगा मार्केट एरिया सी सिंगा मार्केट डेवलपमेंट एसोसिएशन कौबा एसोसिएशन अमा सेमदुना कुमजा इंग्लिश निपान एमडी हेलिम मतमदुगी प्रधान मसान अयाबा पीदुना लिंखतखिबने दुबो लना इंटरेस्ट क्लब तौनी थोगलकलिबा सिंगा मखा लेकाय वेलफेयर क्लब असिना मार्केट एरिया असिदा मार्केट कमिटी अमसुम खुंगंग असिगी अयाबा याउदना मखोयगी क्लब बिल्डिंग सगलकपदगी हौजी हौजी खुलद वाथोक ओइरिबना मसिगी मराल असि कुपसिनब यानब हौजिकसु सिंगा खुल असिगी थबक थोरम खुदिमक माइपुनरिबा एमडी हेलिम एक्स प्रधान मरी लेनेदबु वाफमसिंग मराल सिजिलकपा क्लब असिना याबा ngamloi लोइनना हाइरिबा मार्केट सेट अदु नोंग नोंगसिना होमदोखिबदगी हौजिक सिंगा मखा लेकाय वेलफेयर क्लब तौरिबा मखोइना नकनबगी खुदोंचाबा लौरगा हुरा लनादा पीदुना मयुमदा पुसिनरकपदगी मार्केट कमिटीना लेमहौबा पोसै खरादु सिदोकलगा सिंगा मखा लेकायदा लेरिबा मसजिदा डोनेट तौथोखिबने जो हाइदी अतोप पाव अमनम स्पीकर ना हाइबा याय यादे खंगना पंगाइदा हाइबा ngai ओजोय सिंगजमai केंद्र की एमएलए सु ओरिबा मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमसाना हाइबा याबा वानी नते हाइबा खंगना पंगाइदा हाइबसी आइदि ngai हाइना हानगी मिनिस्टर ओक्रम जोयना पाउमिसिंग फोंदोक्रे कगवा हुइद्रोम लेकायदा लेबा ओजोयगी युमना पांगथोप पावगी मिफम अमदा मागना हाइ थासिगी सैसत कुनगा मंगादा बीजेपी मणिपुर प्रदेश की प्रेसिडेंट यावना पांगथोकिबा मिफम अमदा स्पीकर फोंदोकिबा वाफमसिंग अदु पार्लियामेंटरी सिस्टम ऑफ डेमोक्रेसी की डेकोरम अमदी इंडियन कॉन्स्टिट्यूशन के आर्टिकल सिंग खुंगाउनबने असेंबली अमगी सेशन लैगनी नत्रगना लैरोय हाइबसी स्पीकर की मखुत लैते सेशन अमा कौबा हाइबसी हाउस की मको ओरिबा मिनिस्टर ना गवर्नर दा हायरबा तुंगना गवर्नर ना कौगदबने स्पीकर अमा ओइरगा पंहाइदा हाइबसी अंगाबो फावी पार्लियामेंटरी सिस्टम ऑफ डेमोक्रेसी सत्पा लेबासी कॉन्स्टिट्यूशन के आर्टिकल 178 की मखादा हाउस मेंबर सिंग खनबगी शक्ति पीदी हाइनसु मांगना मखा ताखी अतोप पाव अमना वकत मिफम अबोन माइ हातपा मियोय वीडियो फुटेज द उदुना लैरबदु फाददना सिंगनब मी फारे हाबिसी मियाम अपंग सिनबने अथुवन अबोन मई की मियाद यानिंगदबा फोंदोक्तुना ngasi थानिल अमकिल यूपीएफ निफको यूपीए सीसीओ कादा नुपी समाज न सिंगबु लुप तरागा तरुक की थौमिसिंगना सिंदुना कैसामपत लेमिजम लेकाय कम्युनिटी हॉल वकत मिफम सतखरे वकत मिफम अदुर सरुक याकिबा NIPCO की प्रेसिडेंट टीएस मनिहाना पाउमिसिंग हाय अथुवन अबोन मई फाबा मियोइसिंग वीडियो फुटेज द उदुना लैरबा मियोय अदु फाददना मियार अदुदा सियनब इम्फालदगी मियोय अनि फारे हादिबसी मियाम अपंग मसीबने मियार असिगी मतंग लेंगा सिना NSN IM सुकपन पंदना NSN IM मानबा हादिबसी अंगक फावी लोइनना असिगुम्बो वाय अमुखना सिजनबिगनो सिसफेयर सनदबा मणिपुरदा IM ना तौनिंग बथबक तौदुना लैरिबसी तो हंद्रबदी लुपसिंगना लेंगा की मतक अकन मखोंजंग संगसिलगने अथुबा मतमदा अबोन मै मियात सियनबा IM टेररिस्ट नि लाउथोकपगा लोइनना मणिपुरगी IM ताकथोखिगदबने मरक थना सनबगी अतिन पाउंग खतंग मैम हापसगे मेसी गे हानबा गोल चनखिबगा लोइनना PSG ना मैनचेस्टर सिटी माइटीबा पिखरेब पाउमस फोंगली फ्रेंड्स की फागदेस प्रिंसेस स्टेडियम दा PSG अमदी मैनचेस्टर सिटी अनि न सनखिबा UEFA चैंपियंस लीग की ग्रुप A की अनिसुब मैच दा लियोनेल मेसी की ओइना PSG की अहानबा गोल चनखिबगा लोइनना PSG मैनचेस्टर सिटी बु 2-0 दा माइथीबा पीदुना ग्रुप की अहानबा मफम कनबा ngamkhre लोसिलापोइना तोपर रिपोर्ट अंगतंग मैम दा थमजरमगे बॉम पोखाइबदा मसिल मनाव अनि लेखिद्रे हाइबा पाव म हजिजिक सोशल मीडिया दा सुबाइदे लोइरि ngasi numidaang wairam pung 4 तारकपा दुवाइदा मोरे वार्ड नंबर 9 बाईपास रोड की नकल द लेबा गांगते बैंक दा सेकेंड वर्ल्ड वॉर मतम की बॉम अमा पोखाइबदा मसिन मनाव अनि लेखिद्रेबा मियोनी अदुगी ममिंगना मिस्टर लालसमुंग गांगते सैकुनगमरी मिस्टर लाइंखुजिन गांगते एलिस सामु सैकुनगनिथोय ऑफ लेट थांगमिलेन बॉम अदु मतौ करमना पोखाइ रखिबनो हाइबा खांगमंगमदरी अमसुब निंगसिंगबा याबदी था खरगी ममांगदा
ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯒꯤ ꯁꯦꯀꯦꯟ ꯋꯥꯔ ꯃꯇꯝꯒꯤ ꯕꯣꯝ ꯆꯥꯃꯔꯣꯝ ꯐꯪꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ